Lakhipur online puthok saba April ki tang tara Jumsakation mit ki Khomjinba Pao tabirasi. Ahanbada Maroi Pao. Tara Turuk Suba Junior Inter-District Archery Championship Loisan Kre, Kamrup Metrona Mangjil Thakre. Sajibu Nongma Panba Chairauba Namita Ngarang Chaithabaki Thorom Pangtokre. Manipuri Kanbaluk Makalgi Oiba Mipam Pangtokre, Mikal Gamari Lena Baba Khara Apil Torakli, Amasung Thabuma Machubna Chathagadaba World Red Cross Day ki Thorom Hodokre. Haujik Mapung Oiba Pau Tabirasi. Assam Archery Association ki bideng Makada, Kasar District Archery Association in Silangdona, Lakhipur Chabagan Binakan Dikhat ki Sanabungda, Numit Humni Chubna Chatharakiba, Tarataruk Suba Junior Boys and Girls, Inter-District Indian Round Compound Amadi Recurve ki Oiba, Archery Championship 2022-23 Ngarang Loisinkre, Kamrup Metro District na Gold Tara, Silver Mari, Amasung Bronze Tara Matoy Galwenana, Punna Medal Kunmanga Pangduna, Overall Team Champion Oikre, Baksa District na Gold Nipan, Silver Mari, Amasung Bronze Amagalwenana, Punna Medal Tarahumdoi Pangduna, Runners Up Taki. Championship Asida District Kunma Thoidagi Lakiba Archer, Chaniga Tarahumdoi Galwenana, Official Yauna Punna Mioi, Chaniga Humbutra Mangana Saruyaki. Nini Chanbagi Mana Yentokpagi Thoromda KH Bimolendu General Secretary, Assam Gana Parishad Central Committee na Chief Guest Oina Saruyaki, Aduga, April Gitang Taret Haudokpagi Thoromda, Lakhipur ki MLA Sri Kausik Raina, Firal Chinkatuna Thorom Haudokpaga Loinana, Thoromda Chief Guest Oina Saruyaki. Championship asibu mai paknanaba honabada tengbang birakiba Sri GP Singh IPS DGP Assam President Archery Association of Assam gi mapamda committee gi maigei haraute ama phongdokhe loinana asigumba mega event ama mai pakna Barak Valley asida yananba oina pangthokpada tengbang kiba Assam Archery Association gi Secretary Jayant Boro amadi Vice President LP Singh gi mapamda Organizing Committee amadi Kasar District Archery Association gi maigei Secretary N Nandamohan Singh na thagatpa phongdoragle. Sajibu Nongma Panba Chairauba Numita Ngarang Kanglaipak Manipur gi Chaithapagi Thorom Pangtokre Kanglai Pibarel Iningthau Leisemba Sana Jaubana Angom Ningthau Pana Lakpa Phamnaiba Singaloinana Laktuna Maichau Singh Amaiba Pena Seiba Amaibi Singh Amasung Sanapala Amadi Laibak Miyam Jauna Chaithabagi Thorom Adu Pangtokhi Hanagi Chaithaba Thaudam Ipari Meitegi Makha Chatharakpa Chamgaga Nipumathoi Subo Oina Laisram Tomba Khangabok Part 2 Mayai Lekaida Leibana Chaithakre Loinana Apoklon Iba Amadi Thodok Pathok Kudingmak Laisram Tombagi Kum Haiduna Chanaragani Haina Utra Sanglen Sana Konungi Publicity Secretary Laisram Poraiton gi Cherol Amada Khangalagli Kasargi Borbel Amadi Konjang Lekai Khungi Chingda Ibudo Pakangbagi Laipamda Apunba Maitei Tengol Silangduna Mahusagi Chanabi Matungina Sajibu Nongma Panba Chairauba Numita Chairau Ching Kabagi Thorom Pangtokre Thorom Asida Haujik Manipurda Oiriba Thodok Asibu Hanagi Matogum Ingna Chingna Lainanabagi Damakta Ibudogi Kuya Khada Thonijakre Haire
Manipuri Kanbalup Makalgi Oiba Mipamama Makalgi Chairman RK Sanahan La Mipamapo Mithunglen Oina Dr. K.N. Chan Arambam Nandababu retired SCS na Dais Tapamki Pangthoki ba Mipamna Lauki ba Warep Singdi Makal na Manipur ki Iranga Siga Mari Lenana Laheuri ba Senpham Kharasi Lok Sabha Mikal asi loiraga mateng pangluna ba Hauziki Oina Bank ta Thamjin ba haina warep nakhi Aduga Lok Sabha Mikal asiga Mari Lenana Assam amasung Manipur ki miyamda Makal gi maikei Mikhala Sida Assam amadi Manipur da leiriba voter khudingmakna chithabidana vote thadabibaga loinana isagi phangpham thokpa hak matik chana sijinabiu haina appeal tauraduna vote thadaba matamda Bharat ki Sangvidhana piriba isagi mamal yamlaba hakadu pochei gumna changdamna biganu haina appeal taurakli chakcha hijana ba amadi harau kumei gi mingda mirep amadi political party singda sel thum chading tahon biganu senja thumja yaudaba yamna phajaba mikhalama aikhoi gi leibak miyamna pangthok minasi haina Manipuri Kanbalup Makal gi maigei convener Seram Herajitna nolukna ningsenglagli Indian Red Cross Society Manipur State Branch na sinduna Thabu mama chupna chathagadaba World Red Cross Day 2024 April ki tangni panda Society asigi complex ta mai pakna pangthokre haudokpagi thoromda Dr. LS Konthaujam Social Scientist na Chief Guest Dr. Swaran Kumar Thingbaijam Social Activist na Guest of Honor amadi Narendra Ningomba Chairman Indian Red Cross Society na President oiki loinana thoromasiga mari leinana Rajya Sigi Hauzik Weripa Piba Masida Red Cross ki Thabak Thorom Singh Haibahiram da Pangthokiba Kananainaba Sida Dr. Dhanabir Laisram Social Scientist Amadi Dr. Kiran Jendremam Social Scientist na Resource Person oina sarukjakhi Miyam gi mateng pangba sidagi henba atei thabak ama phawbo leite mi gi mateng pangba haiba sida mina muk aingonda mateng panglakani tengbang piba haiba sidagi ahenba ama phawbo leite haina chief guest oikiba Dr. IS Konthaujam na phungdokhi haukiba matam kayadagi hauna lamdam asida thokiba natural amadi man made disaster kayada Red Cross Manipur na larokliba thodang asi mipum khudingmakna munna khangi adubu makhoi awang bathak amada pukatuna makhoi gi award apada tengbang pibiba amadi makhoi bu pukning thogot pibagi sarukti watli masi aikhoina laina lopham thokti haibagi wafam Dr. Dhanabir Laisramna marik chumna thamki Malem gi laichat ama oina lamdam asida lakiba COVID-19 gi matamdasu mipum amata namapan thokpa yadraba matamda lamdam asigi miyoibeki punsi kannana bahonabada Red Cross Society Manipurna laukiba thodang sing asi yamna singthaningai oi hairaduna masibu sakhangbiba amadi pugning thogotpiba tai haina Dr. Kiran Jendremamna phongdokhi Thabu mama chumna chathagadoriba thorom asigi sarukama oina first aid training piba voluntary blood donation awareness piba amadi camp sinba haurak libanha singda creativity ki chang wangkhadanaba painting competition recitation competition quiz competition amadi folk song competition sing loinana leaders meet na chingba thorom kya pangthoknana ba sem saba loikre haina thorom aduga mari leinana society ki secretary Ena Bachandra na phongdokhi haina Premjit Nauroibam Media Coordinator Indian Red Cross Society Manipur State Branch ki Pao Ahmad phongdorakle Recitation Mangsala recitation asi yam sathina lubani aduga recitation haibani ase yam namonda creative exercise amagi manunda le kanda madi matik sabani wait nanabagi my wakal du exercise to nanabagi yam namaru ko ni school da college da masi kaya lekre madu akoi inunguma revivalism ama haitare adomi mai ke da laknaba recitation competition do ba quiz competition do ba then akoi painting gi competition do ba Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale
layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsim birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur part 2 dasu numit khudingi naturopathy gi makal makha layang patap sijenatuna layang bahujare advance booking gi damak mobile number 9706 554 286 natraga 9395-732-456 number asida call tawbirugu. Ay aksang se matam thatarok ki mamang dagi da liver da timbal lem batawna yamna numai tabulon da taktar kaya jemura numai ba phangda bagi matum dagi ja nesero de jiyo da santi mana da tatuna masi ni pani jasi makada yengada aksang si jamna numai hausi sami ko pore hane timbal lem patawba puta na or bukuna bak tos loina numai Aroibada maroiba pau amukhanna Taraturuk suba Junior Inter-District Archery Championship loisan kre Kamrup Metro na mangjil thakre Sajibu nongma panba chairauba namita ngarang chaithabagi thorom pangthokre Manipuri kanbalup makalgi oiba mifam pangthokre Mikhalga mari leinaba wafam khara apil tawrakli amasung thabuma machupna chathagadaba World Red Cross Day gi thorom hawdokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare